ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯀꯣ ꯄꯨꯡ 9 ꯇꯥꯗꯣꯔꯦ ꯍꯥꯏꯐꯦꯠ ꯂꯝꯖꯦꯟ ꯔꯟꯅꯤꯡ ꯉꯥꯛꯇꯪ ꯇꯧꯔꯨꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦꯕꯀꯣ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯒꯠꯂꯛꯀꯦ ꯁꯤꯗ ꯆꯦꯜꯂꯨꯁꯤ ꯁꯤꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯁꯣꯝ ꯁꯥꯏꯗꯇꯤ ꯍꯥꯏ ꯔꯥꯎꯟ ꯀꯣꯏꯔꯒ ꯂꯥꯛꯁꯦꯕꯀꯣ ꯀꯤꯂꯣꯃꯤꯇꯔ ꯑꯦꯔꯥꯎꯟ 5ꯃꯨꯛ ꯐꯥꯍꯟꯗꯣꯏꯅꯦ 5 ꯗꯥꯏꯔꯦꯛ ꯌꯧꯗ꯭ꯔꯁꯨꯀꯣ ꯉꯁꯤꯁꯦ ꯒꯣꯜꯁꯦ ꯑꯗꯣ ꯆꯦꯜꯂꯨꯔꯁꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯩ ꯆꯦꯟꯕ ꯍꯧꯔꯦꯀꯣ ꯚ꯭ꯌꯨꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯁꯦ ꯄꯨꯡ 9 ꯇꯥꯗꯣꯔꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯌꯦꯡꯉꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯝꯗꯥꯏ ꯆꯦꯟꯁꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯦꯒꯤ ꯗꯦꯠ 31ꯅꯤꯗꯅ ꯑꯩꯒꯤ ꯒꯣꯜꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯀꯤꯂꯣꯃꯤꯇꯔ 100 ꯁꯨꯕꯅꯦꯕꯀꯣ ꯃꯥꯔꯆꯀꯤ ꯁꯨꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯍꯦꯟꯈ꯭ꯔꯦ ꯑꯗꯣ ꯃꯦꯁꯦ ꯅꯍꯥꯟꯗꯤ ꯏꯁꯥ ꯈꯔ ꯉꯝꯃꯨꯗ꯭ꯔꯦꯕ ꯑꯗꯨꯅ 100 ꯍꯦꯟꯕꯗꯤ ꯉꯝꯃꯔꯣꯏ 100 ꯌꯧꯍꯟꯕꯗꯤ ꯉꯝꯅꯤ ꯑꯗꯨꯅ ꯌꯧꯅꯕꯅꯦꯕ ꯆꯦꯟꯗꯣꯏꯁꯦ ꯆꯦꯜꯂꯨꯔꯁꯤ ꯃꯌꯥꯝ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯩꯅ ꯆꯦꯟꯗꯣꯏꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗꯅꯤꯀꯣ ꯁꯤ ꯃꯄꯥꯁꯤꯕꯨꯗꯤ ꯃꯩ ꯈꯔ ꯃꯝꯃꯦꯕꯀꯣ ꯍꯥꯏꯅ ꯎꯃꯪ ꯃꯌꯥꯝ ꯂꯩꯁꯟꯕꯒꯤ ꯃꯩ ꯊꯥꯅ ꯃꯄꯥꯗ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯃꯩ ꯉꯥꯟꯕ ꯕꯁ ꯃꯅꯨꯡ ꯌꯧꯔꯦꯀꯣ ꯑꯗꯣ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯆꯤꯛꯑꯦꯕ ꯄꯨꯡꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯑꯦ 9 ꯇꯥꯔꯦꯗꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯂꯩꯇꯦ ꯌꯨꯝꯁꯨ ꯊꯣꯡ ꯂꯣꯜꯂꯦ ꯁꯟꯗꯦꯅꯤꯅ ꯁꯤ ꯔꯥꯎꯟ ꯀꯣꯏꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯁꯤ ꯀꯤꯂꯣꯃꯤꯇꯔ ꯃꯁꯤꯡ ꯁꯨꯅꯕ ꯁꯤ ꯑꯩꯈꯣꯏ ꯗꯣꯃꯤꯇꯔꯤꯅꯦꯕꯀꯣ ꯂꯩꯔꯦ ꯁꯥꯇ꯭ꯔꯈꯩꯒꯤ ꯂꯩꯐꯝ ꯍꯥꯏꯇꯥꯔꯦ ꯍꯣꯁꯇꯦꯜ ꯍꯧꯖꯤꯛꯀꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝꯗꯣ ꯃꯅꯤꯡꯗ ꯎꯏꯁꯤꯅ ꯖꯤꯝꯅꯦꯕ ꯃꯌꯥꯝ ꯁꯤꯒꯤ ꯅꯥꯀꯟꯒꯤ ꯕꯤꯜꯗꯤꯡꯁꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯦꯝꯄꯁꯀꯤ ꯑꯦꯀꯥꯗꯃꯤꯛ ꯕꯤꯜꯗꯤꯡꯁꯨ ꯈꯔ ꯋꯥꯠꯂꯤ ꯌꯧꯗꯧꯕ ꯅꯣꯡꯃ ꯃꯌꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯥꯏꯔꯁꯨ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯇꯧꯖꯔꯛꯀꯦ ꯁꯤꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯎꯔꯔꯣꯏ ꯃꯝꯕꯅꯤꯅ ꯌꯥꯝ ꯐꯖꯩꯌꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯔꯥꯎꯟ ꯀꯣꯏꯔꯤꯅꯦꯕꯀꯣ ꯀꯦꯝꯄꯁꯇꯣ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯤꯅꯤ ꯔꯥꯎꯟ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕꯤꯜꯗꯤꯡ ꯃꯄꯥꯒꯩꯗ ꯌꯧꯁꯜꯂꯛꯑꯦꯀꯣ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯀꯩꯀꯥ ꯇꯧꯐꯝꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯂꯦꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯀꯩꯀꯥ ꯃꯌꯥꯝꯗꯨꯅꯦ ꯃꯅꯤꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯌꯥꯝ ꯑꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇꯦꯕꯀꯣ ꯈꯔ ꯃꯣꯗꯔꯟ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯣꯏꯅ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒ ꯑꯅꯤ ꯑꯍꯨꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯄꯨꯜꯂꯒ ꯕꯤꯜꯗꯤꯡ ꯑꯃꯗ ꯁꯤꯅ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡꯅꯦꯕꯀꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯕꯤꯜꯗꯤꯡ ꯅꯝꯕꯔ 4ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯩꯅꯣꯗ ꯌꯧꯔꯦꯕꯀꯣ ꯆꯪꯐꯝ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇ꯭ꯔꯥꯟꯁꯀꯤ ꯃꯄꯥꯗꯣ ꯁꯤꯗꯩ ꯔꯥꯎꯟ ꯀꯣꯏꯔ ꯆꯦꯜꯂꯒꯦ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ ꯐꯥꯅꯕ
ꯑꯗꯨꯗꯤ ꯌꯥꯝ ꯉꯥꯜꯂꯕꯅꯤꯀꯣ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯆꯠꯅꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯃꯤꯁꯨ ꯀꯌꯥ ꯂꯩꯇꯦꯕ ꯃꯁꯥꯒꯤ ꯑꯟꯗꯔꯒ꯭ꯔꯦꯗꯀꯨꯝꯕꯁꯨ ꯀꯌꯥ ꯂꯩꯇꯦꯕ ꯑꯌꯥꯝꯕꯅ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯦ ꯑꯌꯥꯝꯕꯅ ꯃꯥꯁꯇꯔ ꯁꯥꯇ꯭ꯔꯒ PhD ꯒ ꯑꯗꯨꯒ ꯔꯤꯁꯔꯁ ꯇꯧꯔ ꯂꯩꯕ ꯀꯩꯀꯥ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯀꯟꯅ ꯌꯥꯝꯕ ꯑꯣꯏꯗꯦꯕ ꯀꯦꯝꯄꯁꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯁꯥꯏꯟꯁꯀ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗꯪꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯌꯥꯝ ꯌꯥꯝꯗꯕ ꯃꯤ ꯇꯥꯛ ꯇꯥꯛꯑꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯕꯥꯏꯁꯥꯏꯀꯜ ꯄꯥꯠꯀ ꯁꯤꯒꯤ ꯄꯦꯗꯦꯁꯇ꯭ꯔꯤꯌꯟ ꯀꯩꯅꯣꯁꯤꯒ ꯄꯥꯠꯁꯤꯒ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯅꯥꯀꯟꯅ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯁꯣꯛꯇ꯭ꯔꯦꯗꯅ ꯁꯦꯐꯇꯤꯗꯨꯒꯤ ꯋꯥꯅꯤ ꯃꯣꯏ ꯁꯤꯗꯗꯤ ꯒꯥꯔꯤꯗꯣ ꯌꯥꯝ ꯀꯟꯅ ꯊꯧꯅꯩ ꯃꯤꯒꯨꯝꯕ ꯂꯥꯟꯁꯤꯟꯕ ꯈꯣꯠꯆꯟꯕ ꯇꯧꯗꯕꯅꯤꯅ ꯂꯝꯕꯤꯗ ꯆꯦꯟꯁꯤꯜꯂꯨꯔꯗꯤ ꯒꯥꯔꯤ ꯆꯠꯄ ꯂꯝꯕꯤꯗ ꯆꯦꯟꯁꯤꯜꯂꯨꯔꯗꯤ ꯁꯣꯛꯇꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯕꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯤꯂꯣꯃꯤꯇꯔ ꯐꯥꯗꯣꯔꯦꯕꯀꯣ ꯁꯤꯗꯩꯗꯤ ꯆꯦꯟꯊꯈꯤꯕꯗꯣ ꯃꯈꯥꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯩꯀꯥ ꯅꯨꯡꯉꯥꯏꯔꯦ ꯍꯦꯟꯅ ꯃꯝꯃꯅꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯇꯦꯛ ꯃꯇꯦꯛꯇꯣ ꯌꯥꯝ ꯐꯖꯅꯗꯤ ꯎꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯅꯦꯛꯁꯨ ꯅꯦꯛꯑꯝꯃꯅꯤꯕꯀꯣ ꯑꯩꯅ ꯂꯝꯖꯦꯟ ꯆꯦꯟ ꯅꯝꯕꯒꯤ ꯑꯗꯨꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯨꯔꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ